ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯑꯩꯅ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯒꯠꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯏꯁꯥꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯂꯝ ꯈꯨꯜ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯔꯝꯗꯦ ꯍꯥꯏꯕꯗꯤ ꯂꯝꯕꯦꯟ ꯊꯣꯡꯁꯤ ꯃꯑꯣꯡ ꯃꯔꯤꯜ ꯑꯃ ꯇꯥꯔꯝꯗꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯑꯊꯨ ꯑꯀꯥꯏ ꯑꯅꯥ ꯑꯌꯦꯛ ꯑꯃ ꯌꯥꯎꯔꯛꯄꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯐꯅ ꯆꯥꯎꯔꯁꯨ ꯑꯗꯨꯝ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯣꯠ ꯆꯩ ꯍꯨꯕꯁꯦ ꯑꯗꯨꯝ ꯆꯠꯂꯝꯃꯤ꯫ ꯑꯩꯗꯤ ꯅꯨꯃꯤꯠꯇꯨ ꯏꯁꯥ ꯉꯝꯗꯦ ꯍꯥꯏꯗꯅ ꯏꯃꯥ ꯕꯕꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯒꯗꯤ ꯑꯩꯈꯣꯏꯒꯗꯤ ꯍꯥꯟꯅ ꯉꯥꯡꯅꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯍꯤꯡꯗ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯄꯣꯠ ꯆꯩ ꯍꯨꯕ ꯆꯠꯁꯤ ꯍꯥꯏꯗꯅ ꯐꯣꯟ ꯄꯥꯏꯅꯗꯦ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯅ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏꯁꯤ ꯖꯤꯡꯒꯗ ꯅꯨꯡ ꯍꯨꯜꯂꯒ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯁꯨ ꯑꯩꯗꯤ ꯆꯥꯛ ꯇꯣꯛꯑꯒ ꯕꯕꯥ ꯏꯃꯥꯁꯤ ꯃꯣꯏ ꯂꯣꯏꯅ ꯇꯨꯝꯈꯤꯕ ꯉꯥꯏꯗꯨꯅ ꯂꯩ꯫ ꯕꯕꯥ ꯏꯃꯥ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯥꯡ ꯆꯥꯅꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯖꯤꯡꯒ ꯃꯊꯛꯇ ꯅꯨꯡꯁꯦ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯄꯤꯛꯇꯛ ꯇꯧꯕ ꯑꯃ ꯀꯥꯡ ꯂꯥꯎꯅ ꯂꯪꯉꯛꯏ꯫ ꯃꯗꯨ ꯏꯪꯒꯤꯠꯅꯤ ꯐꯣꯟꯁꯨ ꯄꯥꯏꯅꯗꯕꯅꯤꯅ ꯑꯩꯁꯨ ꯏꯃꯥꯟꯅꯕꯁꯤꯡꯗꯣ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟꯗ ꯂꯩꯔꯦ ꯈꯪꯉꯕꯅꯤನ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯑꯒ ꯃꯃꯥꯡ ꯊꯣꯡ ꯍꯥꯡꯉꯒꯗꯤ ꯕꯕꯥ ꯏꯃꯥꯅ ꯃꯈꯣꯟ ꯇꯥꯈ꯭ꯔꯅꯤ ꯈꯟꯗꯨꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯑꯣꯏꯅ ꯊꯣꯔꯛꯑꯒ ꯇꯞꯅ ꯇꯞꯅ ꯑꯩꯁꯦ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯡꯒꯥꯟ ꯐꯥꯎ ꯊꯣꯔꯛꯏ꯫ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯁꯨ ꯃꯣꯏꯁꯨ ꯑꯩ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯊꯣꯡꯒꯥꯟꯗ ꯄꯨꯟꯅ ꯊꯦꯡꯅꯗꯨꯅ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯄꯣꯠ ꯍꯨꯕ ꯆꯪꯁꯤꯒꯦ ꯑꯁꯨꯝꯅ ꯋꯥ ꯇꯥꯅꯕ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯀꯥ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗ ꯑꯣꯏꯅ ꯆꯪꯉꯨꯁꯤ, ꯃꯣꯏꯗꯤ ꯏꯪꯈꯣꯜꯁꯨ ꯆꯥꯎꯕꯅꯤ, ꯏꯟꯁꯥꯡ ꯅꯥꯄꯤꯁꯨ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯕꯅꯤ꯫ ꯃꯣꯏꯗꯒꯤ ꯊꯣꯔꯛꯑꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗꯨꯗ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯁꯤ, ꯑꯩꯈꯣꯏ ꯌꯨꯝꯊꯪꯅꯕꯒꯤ ꯏꯃꯨꯡꯗꯣ ꯃꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ, ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯁꯨ ꯍꯨꯔꯨꯁꯤ, ꯉꯥꯅꯨꯁꯨ ꯌꯥꯝꯅ ꯂꯣꯏ, ꯃꯄꯥ ꯆꯥꯔꯒꯗꯤ ꯉꯥꯅꯨ ꯑꯃꯁꯨ ꯍꯨꯗꯨꯅ ꯄꯨꯔꯛꯁꯤ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, ꯃꯣꯆꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯁꯥꯊꯤꯕ ꯃꯐꯝ ꯉꯥꯛꯇꯅꯤꯅꯦ ꯏꯇꯥꯎ꯫ ꯇꯣꯝꯕꯤ ꯍꯥꯏꯔꯤꯗꯨꯒꯤ ꯃꯄꯥ ꯑꯗꯨꯁꯨ ꯃꯥꯏꯕꯅꯤ꯫ ꯃꯣꯏꯗꯩ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯨꯔꯒ ꯃꯄꯥ ꯃꯥꯏꯕ ꯑꯍꯜ ꯑꯃ ꯂꯩꯔꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯨꯟ ꯃꯃꯤꯗ ꯇꯦꯟ ꯀꯥꯞꯄꯛꯑꯒꯗꯤ ꯑꯩꯈꯣꯏ ꯐꯔꯛ ꯂꯣꯏꯅ ꯇꯥꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯒꯤꯗꯨꯁꯨ ꯍꯨꯏꯖꯥꯎ ꯑꯃ ꯂꯣꯏꯕꯅꯤ꯫ ꯍꯨꯏꯖꯥꯎ ꯑꯗꯨꯅ ꯆꯤꯛꯂꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯨꯏꯗꯨꯅ ꯈꯣꯡꯂꯛꯄꯗ ꯍꯨꯔꯥꯟꯕ ꯐꯥꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯔꯣꯏ꯫ ꯑꯗꯨꯅ ꯃꯐꯝ ꯑꯅꯤꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝ ꯑꯃ ꯑꯇꯣꯞꯄꯗ ꯑꯣꯏꯅ ꯈꯟꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯃꯣꯆꯥꯅ ꯑꯃꯨꯛ ꯑꯁ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯁꯤ, ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯍꯨꯔꯥꯟꯕ ꯆꯠꯅꯗꯣꯏꯁꯤ, ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯆꯠꯅꯔꯝꯅꯤ, ꯂꯥꯎꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯃꯤꯅ ꯍꯥꯟꯈ꯭ꯔꯅꯤ ꯆꯠꯂꯁꯤ ꯍꯥꯏꯗꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯈꯣꯏꯁꯤ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯃꯄꯥ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯃ ꯂꯩꯕꯗꯨꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯆꯪꯁꯟꯅꯕ ꯇꯧꯔꯤꯉꯩ ꯑꯩꯈꯣꯏꯗꯒꯤ ꯈꯔ ꯑꯍꯟ ꯃꯊꯛ ꯊꯪꯕ ꯈꯨꯟꯒꯤ ꯏꯌꯥꯝꯕ ꯈꯔꯁꯨ ꯃꯣꯏꯁꯨ ꯃꯄꯥ ꯆꯥꯅ ꯑꯗꯥꯏꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯗ ꯉꯥꯡꯉꯛꯏ, ꯀꯩꯗꯧꯔꯤꯅꯣ ꯁꯤꯗ, ꯅꯣꯏꯗꯤ ꯆꯠꯂꯣ ꯊꯨꯅ ꯍꯟꯈ꯭ꯔꯣ ꯍꯥꯏꯗꯅ ꯆꯩꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯑꯔꯥꯏꯕ ꯃꯤꯗꯤ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏ, ꯑꯣ ꯐꯔꯦ ꯐꯔꯦ ꯍꯟꯈ꯭ꯔꯒꯦ, ꯑꯗꯨꯕꯨ ꯍꯨꯔꯥꯟꯕ ꯆꯪꯉꯦ ꯍꯥꯏꯗꯅ ꯅꯣꯏꯅ ꯆꯪꯈ꯭ꯔꯒ ꯀꯟꯅ ꯂꯥꯎꯁꯤꯜꯂꯝꯃꯒꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯆꯦꯟꯈ꯭ꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯟꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛ ꯑꯣ ꯐꯔꯦꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯪꯉꯨꯔꯁꯤ, ꯑꯗꯨ ꯃꯐꯝꯁꯤ ꯈꯛ ꯄꯨꯟꯕꯒꯤ ꯋꯥꯅꯤꯀꯣ, ꯁꯤꯗꯩꯗꯤ ꯅꯣꯏꯁꯨ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯅꯕ ꯇꯧ, ꯁꯤꯗ ꯆꯪꯉꯨꯔꯒ ꯅꯣꯏꯗꯤ ꯑꯇꯩ ꯀꯗꯥꯏꯗ ꯆꯪꯉꯨꯈꯤꯗꯣꯏꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯈꯣꯏꯅꯁꯨ ꯀꯩꯗꯧꯕꯩ ꯇꯥꯛꯊꯣꯛꯇꯣꯏꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯅꯨꯡꯁꯤ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯣ ꯃꯇꯧ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯑꯩꯈꯣꯏꯅ ꯆꯪꯉꯤꯕ ꯃꯐꯝ ꯑꯗꯨꯁꯨ ꯌꯥꯝꯅ ꯆꯥꯎꯋꯤ꯫ ꯄꯣꯠꯁꯦ ꯁꯨꯝ ꯍꯨꯕ ꯍꯧꯔꯛꯄꯗ ꯑꯍꯜ ꯑꯃ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯃꯈꯥꯗ ꯂꯦꯞꯄꯒ ꯑꯩꯈꯣꯏꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯂꯣꯛꯁꯨ ꯁꯨꯝ ꯀꯪꯈꯨ ꯈꯨꯏ꯫ ꯃꯗꯨꯗ ꯍꯨꯔꯥꯟꯕ ꯆꯪꯉꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯜꯂꯤꯅ ꯑꯍꯜ ꯑꯗꯨ ꯃꯥꯏꯕ ꯑꯣꯏꯕ ꯑꯍꯜ ꯑꯗꯨꯅꯤ꯫ ꯃꯥꯅ ꯎꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯅꯗꯨꯅ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯉꯁꯥꯏ ꯆꯪꯃꯤꯟꯅꯔꯛꯈꯤꯕ ꯈꯨꯟꯒꯤ ꯑꯍꯟꯁꯤꯡꯗꯨꯁꯨ ꯃꯣꯏꯁꯨ ꯑꯗꯨꯝ ꯃꯐꯝ ꯑꯃꯗ ꯆꯠꯈꯤ꯫ ꯑꯩꯈꯣꯏꯁꯨ ꯏꯪꯈꯣꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯑꯒ ꯏꯃꯥꯟꯅꯕ ꯑꯃ ꯌꯥꯎꯔꯤꯗꯨꯒꯤ ꯃꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯨꯔꯁꯤ ꯍꯥꯏꯗꯅ ꯃꯝꯈ꯭ꯔꯕ ꯁꯨꯛꯂꯕ ꯂꯝꯕꯦꯜ ꯑꯗꯨꯗ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯤꯗ ꯑꯍꯜ ꯑꯃ ꯁꯨꯝ ꯂꯣꯛꯁꯦ ꯀꯪꯈꯨ ꯈꯨꯔꯒ ꯏꯟꯅꯔꯛꯄꯗꯧꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯆꯠꯃꯤꯟꯅꯔꯤꯁꯦ ꯑꯩꯈꯣꯏ ꯃꯔꯤꯅꯤ, ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛ ꯌꯦꯡꯉꯨꯕꯗ ꯇꯨꯡꯗꯗꯤ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯏꯟꯅꯔꯛꯑꯝꯗꯦ꯫
ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯃꯨꯛꯁꯨ ꯁꯨꯝ ꯂꯥꯛꯄ ꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛꯀꯁꯨ ꯇꯨꯡꯗꯒꯤ ꯑꯍꯜ ꯑꯃꯅ ꯂꯣꯛ ꯀꯪꯈꯨ ꯈꯨꯕꯁꯦ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯃꯣꯏ ꯑꯍꯨꯝꯗ ꯁꯨꯝꯅ ꯍꯥꯏ, "ꯇꯣ ꯑꯩꯅ ꯍꯥꯏꯗ꯭ꯔ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯔꯤ ꯃꯑꯣꯡ ꯇꯥꯔꯔꯣꯏ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯃꯥꯏꯕꯗꯨꯅ ꯉꯁꯥꯏ ꯎꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯤꯉꯩ꯫ ꯍꯧꯖꯤꯛ ꯀꯔꯤꯅꯣꯃ ꯇꯧꯔꯛꯑꯦ, ꯁꯤꯗꯤ ꯃꯑꯣꯡ ꯇꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯆꯦꯟꯈ꯭ꯔꯁꯤ, ꯆꯦꯜꯂꯣ ꯅꯣꯏꯁꯨ" ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯔꯤꯁꯦ ꯑꯩꯅ ꯍꯥꯟꯅ ꯄꯥꯈꯠꯅ ꯆꯦꯟꯈꯤꯕꯗꯨꯗ ꯃꯣꯏ ꯑꯍꯨꯝꯁꯨ ꯍꯥꯊꯨ ꯇꯥꯟꯅꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯑꯁꯥꯏꯗ ꯃꯇꯦꯛ ꯑꯃ ꯑꯩꯈꯣꯏꯁꯦ ꯀꯟꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯗꯅ ꯃꯆꯤ ꯑꯃꯗ ꯂꯩꯁꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯥꯏꯗ ꯂꯩꯔꯤꯉꯩꯗꯁꯨ ꯑꯃꯨꯛꯀꯁꯨ ꯈꯣꯟꯖꯦꯜ ꯈꯛꯅꯤ ꯇꯥꯔꯤꯁꯤ꯫ ꯑꯍꯜ ꯑꯃꯅ ꯂꯣꯛꯁꯦ ꯀꯪꯈꯨ ꯈꯨꯔꯛꯈꯤ꯫ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯍꯟꯗꯛꯇꯤ ꯍꯨꯔꯛꯄ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯑꯗꯥꯏꯗ ꯂꯣꯏꯅ ꯍꯨꯟꯇꯣꯛꯑꯝꯃꯒ ꯌꯨꯝ ꯇꯝꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯆꯦꯟꯅꯔꯛꯏ꯫ ꯑꯩꯁꯨ ꯁꯣꯝ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨꯗ ꯌꯨꯝ ꯌꯧꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯁꯒꯣꯜꯅ ꯆꯦꯜꯂꯛꯄꯗꯧꯅ ꯀꯣꯛ ꯀꯩꯅꯣꯝꯃ ꯑꯩꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯏꯁꯥꯗ ꯀꯤꯕ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯗꯗꯤ ꯇꯝꯅ ꯏꯪꯅ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯍꯟꯗꯛꯇꯤ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯑꯩꯅ ꯒꯣꯡ ꯊꯤꯜꯂꯒ ꯕꯕꯥ ꯏꯃꯥ ꯇꯥꯅꯕ ꯂꯥꯎꯔꯝꯃꯤ꯫ ꯃꯣꯏꯁꯨ ꯃꯪꯉꯣꯏ ꯍꯥꯒꯣꯏ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯄꯨꯛ ꯍꯧꯒꯠꯅꯔꯛꯑꯒ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯑꯩ ꯑꯣꯏꯔꯝꯕꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯃꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯏꯕꯨꯡꯉꯣ ꯅꯪꯗꯤ? ꯑꯗꯨꯒ ꯀꯩꯗꯧꯔꯒꯦ? ꯅꯁꯥꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯅ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏ, "ꯕꯕꯥ ꯏꯃꯥ, ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜꯗꯨꯗ ꯗꯨꯒ꯭ꯔꯥ ꯕꯨꯖꯥꯒꯤ ꯍꯨꯔꯥꯟꯕ ꯆꯪꯉꯨꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯛꯇꯤ ꯎꯗꯦ, ꯑꯍꯜ ꯑꯃ ꯂꯣꯛ ꯀꯪꯈꯨ ꯈꯨꯔꯒ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯇꯥꯟꯅꯔꯛꯏ, ꯑꯗꯨꯒꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ, "ꯑꯣ, ꯁꯤꯖꯔꯅꯤ, ꯅꯣꯏ ꯁꯣꯏꯗ꯭ꯔꯦ꯫ ꯀꯩꯗꯧꯕꯩ ꯅꯣꯏꯗꯤ ꯃꯣꯏꯗ ꯄꯣꯠ ꯍꯨꯕ ꯆꯪꯉꯨꯔꯤꯅꯣ? ꯅꯪꯕꯨ ꯉꯁꯥꯏ ꯐꯃꯨꯡꯗ ꯇꯨꯝꯍꯧꯕꯗꯥꯏꯅꯦ?" ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯄꯥꯈꯠꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯕꯕꯥ ꯏꯃꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯑꯩꯁꯨ ꯑꯗꯨꯝ ꯀꯤꯅ ꯇꯨꯝꯃꯝꯃꯤ꯫ ꯃꯪꯁꯤꯗꯁꯨ ꯍꯦꯛꯇ ꯑꯀꯤꯕ ꯀꯩꯅꯣ ꯍꯦꯛꯇ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯑꯃꯠꯇ ꯉꯝꯃꯝꯗꯦ꯫ ꯏꯁꯥꯁꯦ ꯄꯨꯡꯇꯦꯛ ꯍꯦꯛ ꯇꯦꯛꯑꯒ ꯑꯅꯥꯕ ꯍꯥꯏꯕꯗꯣ ꯑꯣꯜꯂꯝꯃꯤ꯫ ꯑꯩꯗ ꯅꯠꯇꯅ ꯏꯪꯈꯣꯜ ꯑꯗꯨꯗ ꯄꯣꯠ ꯍꯨꯕ ꯆꯪꯉꯨꯕ ꯑꯩꯈꯣꯏ ꯄꯨꯂꯞ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯕꯕꯥꯅ ꯃꯥꯏꯕ ꯑꯃ ꯀꯧꯔꯒ ꯂꯥꯏꯌꯦꯡꯉꯝꯃꯤ꯫ ꯅꯥꯗ꯭ꯔꯤꯉꯩ ꯆꯩꯔꯛ ꯃꯅꯨꯡ ꯑꯁꯤꯗ ꯑꯩꯁꯦ ꯅꯨꯃꯤꯠꯇꯨꯗꯤ ꯉꯟꯅ ꯄꯨꯡ 9 ꯑꯗꯥꯏꯗ ꯑꯩꯁꯦ ꯆꯥꯛ ꯇꯣꯛꯑꯒ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯑꯩꯅ ꯇꯨꯝꯃꯤꯕ ꯀꯥꯁꯤꯒꯤ ꯌꯨꯝ ꯃꯊꯛ ꯖꯤꯡꯒ ꯃꯊꯛꯁꯤꯗ ꯂꯩꯇꯨꯝ ꯑꯃ ꯁꯨꯝ ꯀꯣꯡ ꯍꯨꯜꯂꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯏꯁꯥꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯏ꯫ ꯀꯩꯅꯣꯅꯦ, ꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯡꯕꯨ ꯃꯁꯦꯟ ꯍꯧꯅꯕꯗ ꯂꯩꯇꯨꯝ ꯍꯨꯟꯅꯕꯗꯨꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅ ꯀꯅꯥꯅ ꯍꯨꯜꯂꯛꯏꯕꯖꯥꯠꯅꯣ ꯅꯤꯡꯉꯝꯃꯤ꯫ ꯑꯗꯨꯒ ꯏꯁꯥꯗ ꯑꯩꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗ ꯌꯥꯝꯅ ꯊꯣꯛꯅꯤꯡꯉꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯇꯣꯛꯑꯒ ꯑꯩꯁꯦ ꯊꯣꯡꯒꯥꯜꯂꯣꯝꯗꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯩꯒꯤ ꯃꯤꯠꯁꯤꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯎꯔꯛꯏ꯫ ꯃꯣꯏꯁꯦ ꯑꯗꯥꯏꯗ ꯑꯩ ꯊꯣꯔꯛꯄ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯂꯦꯞꯇꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯎꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯁꯦ ꯀꯧꯊꯣꯛꯄꯒꯤ ꯃꯑꯣꯡꯗꯁꯨ ꯇꯧꯏ꯫ ꯕꯕꯥ ꯏꯃꯥꯁꯨ ꯇꯨꯝꯈ꯭ꯔꯦ꯫ ꯄꯨꯡꯁꯨ 12 ꯈꯔ ꯍꯦꯜꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯟꯅ ꯅꯥꯔꯒ ꯂꯩꯔꯤꯕꯅꯤꯅ ꯏꯁꯥꯁꯦ ꯇꯔꯪ ꯑꯃ ꯆꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯏꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯃꯈꯩ ꯃꯄꯥꯟꯗ ꯑꯩꯁꯦ ꯄ꯭ꯔꯞ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯜꯂꯣꯝꯗꯁꯨ ꯑꯩꯁꯦ ꯇꯞꯅ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯣꯡꯒꯥꯜ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯗ ꯏꯃꯥꯟꯅꯕꯁꯤꯡꯗꯨ ꯃꯣꯏꯁꯦ ꯃꯔꯤ ꯀꯔꯥꯏꯗꯅꯣꯃ ꯆꯠꯈꯤ꯫ ꯑꯩꯁꯨ ꯇꯞꯅ ꯃꯣꯏꯒꯤ ꯃꯇꯨꯡꯗꯨ ꯏꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯁꯨ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯑꯣꯏꯅ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯇꯨꯔꯦꯟ ꯃꯄꯥꯜ ꯑꯗꯣꯝꯗ ꯀꯨꯝꯊꯈꯤꯕꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯃꯣꯏꯒꯤ ꯃꯇꯨꯡꯗꯨ ꯏꯟꯅꯔꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯏꯪꯈꯣꯜ ꯏꯟꯁꯥꯡ ꯇꯧꯔꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯤꯡ ꯑꯗꯨꯗ ꯏꯃꯥꯅꯁꯨ ꯑꯩꯁꯦ ꯏꯁꯥꯒ ꯉꯝꯗꯕꯗꯨꯗ ꯍꯧꯒꯠꯂꯒ ꯑꯩꯒꯤ ꯀꯥꯗ ꯍꯥꯏꯐꯦꯠ ꯆꯪꯉꯛꯄꯗ ꯑꯩꯁꯦ ꯐꯃꯨꯡꯗ ꯂꯩꯔꯝꯗꯕꯗꯨꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤ ꯃꯁꯥꯗ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯑꯃ ꯄꯣꯛꯈꯤ꯫ ꯕꯕꯥꯗꯁꯨ ꯍꯥꯏꯐꯦꯠ "ꯅꯆꯥꯅꯨꯄꯥ ꯂꯩꯔꯝꯗ꯭ꯔꯦꯅꯦ" ꯍꯥꯏꯔꯝꯃꯒ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯆꯪ ꯆꯪꯗꯨꯅ ꯑꯩꯁꯦ ꯊꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯤꯕ ꯐꯪꯉꯛꯇꯕꯗꯒꯤ ꯕꯕꯥ ꯏꯃꯥꯁꯨ ꯄꯥꯈꯠꯇꯅ ꯌꯨꯝꯊꯪꯅꯕ ꯃꯤ ꯀꯧꯔꯒ ꯑꯍꯤꯡ ꯑꯗꯨꯗ ꯑꯩꯁꯦ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯁꯦ ꯁꯨꯝ ꯊꯤꯔꯛꯄꯗ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯑꯩꯁꯦ ꯈꯨꯠꯅ ꯃꯪ ꯑꯃ ꯍꯣꯒꯥꯏꯔꯒ ꯂꯩꯔꯝꯕꯁꯤ ꯎꯔꯛꯏ꯫ ꯃꯣꯏ ꯃꯌꯥꯝꯅꯁꯨ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯄꯥꯈꯠꯄ ꯀꯤꯕ ꯑꯃꯃꯝ ꯄꯣꯛꯅꯔꯝꯃꯤ꯫ ꯄ꯭ꯔꯞ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯗꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗ ꯀꯨꯝꯊꯔꯛꯑꯒ ꯑꯩꯅ ꯇꯧꯔꯤꯗꯨ ꯈꯥꯝꯃꯝꯃꯤ꯫ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯆꯤꯟꯗ ꯑꯩꯁꯨ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯏꯟꯁꯥꯡ ꯇꯧꯕꯤꯔꯝꯕꯅꯤ, ꯃꯣꯏ ꯃꯌꯥꯝꯁꯨ ꯇꯨꯁꯤꯗ ꯂꯣꯏꯅ ꯂꯩꯔꯤ ꯍꯥꯏꯗꯅ ꯑꯩꯁꯦ ꯁꯣꯏꯔꯣꯟ ꯑꯃꯒꯨꯝ ꯋꯥ ꯉꯥꯡꯉꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯍꯥꯏꯐꯦꯠ ꯅꯥꯀꯦꯠ ꯃꯥꯡ ꯇꯨꯡ ꯌꯦꯡꯉꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯌꯨꯝꯗ ꯄꯨꯔꯛꯑꯒ ꯃꯪ ꯍꯣꯠꯂꯝꯕꯒꯤ ꯏꯁꯥꯁꯦ ꯍꯥꯟꯅ ꯏꯔꯨ ꯁꯦꯡꯅ ꯂꯨꯖꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯂꯥꯏꯌꯦꯡꯕ ꯃꯥꯏꯕꯗꯨ ꯀꯧꯔꯒ ꯑꯩꯁꯦ ꯌꯦꯡꯍꯟꯕ ꯃꯇꯝꯗ ꯃꯥꯏꯕ ꯑꯗꯨꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯆꯠꯃꯤꯟꯅꯔꯨꯔꯤꯕ ꯃꯣꯏ ꯑꯇꯩꯒꯤꯗꯤ ꯈꯨꯡꯒꯨꯟ ꯃꯃꯤꯗꯨ ꯃꯥꯏꯕꯗꯨꯅ ꯂꯣꯏꯅ ꯊꯥꯗꯣꯔꯛꯑꯦ꯫ ꯃꯥꯏꯗꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥꯟꯅꯕꯤ ꯂꯩꯔꯦꯅꯦ꯫ ꯅꯣꯏ ꯁꯤꯒꯤ ꯃꯥꯏꯕꯁꯤꯅ ꯑꯗꯨ ꯀꯩꯁꯨ ꯇꯧꯔꯣꯏ, ꯍꯌꯦꯡꯈꯩꯗꯤ ꯃꯥ ꯃꯇꯣꯝꯗ ꯇꯨꯝꯍꯜꯂꯨꯅꯨ, ꯅꯣꯏ ꯃꯤ ꯑꯃꯒ ꯇꯨꯃꯤꯟꯅꯔꯣ ꯍꯥꯏꯔꯛꯏ꯫
ꯑꯩꯁꯨ ꯀꯣꯟꯅ ꯒ꯭ꯌꯥꯟꯁꯤ ꯇꯝꯅ ꯇꯝꯅ ꯂꯥꯛꯏ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯑꯩꯅ ꯇꯧꯔꯝꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯗ ꯑꯩ ꯏꯁꯥꯁꯦ ꯊꯨꯛ ꯊꯨꯛ ꯂꯥꯎꯕ, ꯌꯥꯝꯅ ꯍꯪꯒꯣꯏꯕ ꯑꯃ ꯏꯁꯥꯗ ꯄꯣꯛꯆꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯃꯅ ꯑꯩꯁꯦ ꯃꯇꯝ ꯀꯨꯏꯅ ꯂꯥꯌꯦꯡꯉꯕꯅꯤꯅ ꯑꯩꯁꯨ ꯀꯣꯟꯅꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯈꯔ ꯇꯝꯅ ꯇꯝꯅ ꯇꯥꯔꯛꯏ꯫ ꯑꯅꯥꯕꯁꯨ ꯑꯗꯨꯝ ꯇꯝꯅ ꯇꯝꯅ ꯐꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯑꯩꯁꯦ ꯑꯃꯨꯛꯃꯨꯛꯇꯤ ꯏꯁꯥꯁꯦ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡ ꯀꯩꯅꯣꯝꯗꯤ ꯍꯦꯛ ꯍꯦꯛ ꯇꯧꯏ꯫ ꯃꯗꯨ ꯃꯥꯏꯕꯗꯨꯅ ꯑꯩꯁꯦ ꯀꯔꯤꯅꯣꯃ ꯇꯧꯈꯤꯕꯒꯤꯅꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯔꯛꯈꯤꯕ ꯃꯥꯏꯕ ꯑꯗꯨꯁꯨ ꯑꯍꯟ ꯑꯣꯏꯔꯛꯄꯗꯒꯤ ꯃꯥꯁꯨ ꯂꯩꯈꯤꯗꯦ꯫ ꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛꯃꯨꯛ ꯁꯣꯅꯣ ꯆꯨꯕꯒꯤ ꯃꯑꯣꯡꯗ ꯅꯤꯡꯁꯤꯡ ꯃꯥꯡꯁꯤꯡ ꯏꯁꯥꯗ ꯇꯧꯔꯝꯕꯁꯤꯡ ꯑꯗꯨ ꯄꯨꯡꯀꯣꯛ ꯍꯦꯛ ꯀꯣꯛꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯨꯄꯤ ꯊꯤꯖꯔꯦ ꯃꯇꯝꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯑꯩꯉꯣꯟꯗ ꯑꯣꯏꯈꯤꯕꯗꯨꯗ ꯋꯥꯔꯤꯁꯦ ꯍꯥꯞꯆꯔꯛꯄꯅꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯦ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯕꯕꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯅꯨꯄꯥ ꯑꯅꯤꯅꯤ꯫ ꯕꯕꯥꯅ ꯑꯇꯣꯝꯕꯅꯤ꯫ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯤ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯖꯩ꯫ ꯅꯣꯡꯃꯇ ꯌꯨꯝꯗ ꯐ꯭ꯔꯤꯗ ꯂꯩꯊꯣꯛꯄ ꯍꯥꯏꯕꯗꯨ ꯇꯧꯗꯦ꯫ ꯈꯤꯇꯪ ꯍꯦꯛ ꯃꯥꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯣꯝꯃꯛꯄꯗ ꯀꯩꯒꯨꯝꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯐꯝꯅ ꯐꯝꯅ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯆꯧꯁꯦ ꯃꯥꯒꯤ ꯃꯆꯥꯁꯤꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪ ꯐꯥꯔꯦ꯫ ꯕꯕꯥꯆꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯂꯣꯏꯅ ꯐꯥꯔꯦ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯗꯨꯝ ꯕꯕꯥꯆꯧꯁꯦ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯕꯕꯥꯆꯧꯁꯦ ꯐꯨꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯌꯨꯝꯗ ꯂꯩꯇꯦ ꯅꯨꯃꯤꯠꯇꯨ꯫ ꯕꯕꯥꯅ ꯃꯗꯨ ꯎꯔꯛꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯅꯣꯡꯌꯥꯏ, "ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯄꯥ ꯐꯨꯒꯦ ꯇꯧꯔꯤꯗꯣ? ꯑꯗꯨꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯅꯦ? ꯑꯉꯥꯡ ꯅꯣꯏꯕꯨ ꯅꯄꯥ ꯑꯁꯤꯅ ꯋꯥꯅ ꯁꯨ ꯅꯣꯝꯗꯅ ꯇꯧꯔꯤꯁꯤ ꯅꯣꯏꯅ ꯀꯔꯤꯃꯇ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛ ꯑꯩ ꯂꯩꯀꯥꯏ ꯃꯤ ꯇꯥꯛꯑꯒ ꯅꯣꯏ ꯋꯥꯔꯛꯍꯜꯂꯨꯔ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯨ ꯇꯨꯃꯤꯟꯅ ꯃꯥꯁꯦ ꯏꯃꯨꯡꯗ ꯆꯪꯈꯤ ꯍꯥꯏ꯫ ꯕꯕꯥꯆꯧꯁꯨ ꯃꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯃꯈꯩ ꯂꯩꯍꯧꯏ꯫ ꯕꯕꯥꯅꯁꯨ ꯃꯗꯨꯗ "ꯇꯥꯆꯧ, ꯑꯉꯥꯡꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯉꯝꯍꯜꯂꯒꯗꯤ ꯌꯥꯔꯔꯣꯏꯅꯦ꯫ ꯅꯣꯡꯃꯗꯤ ꯇꯥꯆꯧ ꯅꯪ ꯃꯣꯏꯒꯤ ꯃꯈꯨꯠꯇ ꯁꯤꯕ ꯍꯥꯏꯕꯗꯣ ꯊꯣꯛꯑꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯥꯆꯧ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯗꯤ" ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ ꯁꯨꯝꯅ ꯀꯨꯝꯃꯛꯏ, "ꯃꯅꯤ ꯑꯩ ꯁꯤꯈ꯭ꯔꯒꯦ꯫ ꯑꯩ ꯁꯤꯈ꯭ꯔꯒꯗꯤ ꯃꯣꯏ ꯈꯪꯖꯍꯧꯔꯁꯅꯤ ꯑꯩ ꯂꯩꯇꯕꯒꯤ ꯑꯋꯥꯕꯗꯣ꯫ ꯀꯨꯏꯔꯔꯣꯏ ꯑꯩꯕꯨꯗꯤ ꯁꯤꯈ꯭ꯔꯗꯕꯅꯤ" ꯍꯥꯏꯔꯛꯏ꯫ ꯕꯕꯥꯅ ꯑꯃꯨꯛ "ꯇꯥꯆꯧ ꯁꯤꯕ ꯅꯥꯕꯒꯤ ꯋꯥꯗꯣ ꯄꯜꯂꯛꯀꯅꯨ ꯇꯥꯅꯤꯡꯗꯦ꯫ ꯏꯆꯥ ꯑꯣꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯍꯦꯛꯇ ꯁꯤꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯣꯛꯇꯕ ꯃꯣꯏ ꯑꯣꯏꯅ ꯑꯃꯃꯝ ꯍꯥꯠꯇꯣꯛꯈꯣ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯨ ꯇꯥꯆꯧꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯄꯥ ꯑꯩꯈꯣꯏꯗ ꯅꯤꯡꯉꯥꯏꯗꯤ ꯇꯧꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯃꯄꯥ ꯑꯩꯈꯣꯏꯗ ꯐꯨꯒꯦ ꯆꯩꯒꯦꯗꯤ ꯇꯧꯗꯦ꯫ ꯇꯥꯆꯧ ꯍꯦꯟꯃꯜꯂꯤꯀꯣ" ꯍꯥꯏꯗꯅ ꯕꯕꯥꯅ ꯁꯨꯝ ꯃꯌꯥꯝꯗꯨꯗ ꯆꯩꯕ ꯑꯣꯏꯅ ꯉꯥꯡꯉꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯁꯦ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯄꯨꯁꯜꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥꯆꯧꯒꯤ ꯃꯆꯥꯁꯤꯡꯗꯨꯅ ꯕꯕꯥꯗ ꯁꯥꯎꯗꯅ ꯃꯣꯏꯁꯦ ꯕꯕꯥꯗ ꯑꯃꯠꯇ ꯀꯧꯗꯦ꯫ ꯑꯩꯈꯣꯏꯒꯕꯨꯗꯤ ꯑꯗꯨꯝ ꯀꯧꯅꯩ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅꯁꯨ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ꯫ ꯍꯟꯖꯟ ꯍꯟꯖꯟ ꯕꯕꯥꯆꯧꯁꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯖꯧ ꯖꯧ ꯌꯣꯝꯁꯜꯂꯒ ꯐꯨꯒꯦ ꯆꯩꯒꯦ ꯑꯗꯨꯝ ꯇꯧꯕꯤꯔꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯈꯣꯏ ꯕꯕꯥꯆꯧꯁꯦ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯒꯣꯟꯗ ꯎꯡꯗꯨꯅ ꯐꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯗꯅ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯒ ꯑꯩꯗꯤ ꯕꯕꯥꯆꯧꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯗꯨꯅ ꯑꯩꯅ "ꯕꯕꯥꯆꯧ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯕꯣ?" ꯍꯪꯉꯝꯃꯤ꯫ ꯕꯕꯥꯆꯧꯅ ꯑꯃꯨꯛ "ꯆꯂꯥꯝꯕ ꯕꯥꯆꯧ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯑꯗꯨ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ" ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ "ꯍꯣꯏ ꯕꯥꯆꯧ" ꯍꯥꯏꯔꯝꯃꯒ ꯑꯩꯁꯨ ꯊꯕꯛꯇꯣ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯣꯔꯛꯄꯗꯨꯗ ꯕꯕꯥꯆꯧꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ꯫ ꯀꯣꯟꯅ ꯊꯪꯗ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯈꯣꯏ ꯕꯥꯆꯧꯁꯤ ꯊꯧꯔꯤ ꯌꯥꯜꯂꯝꯃꯦ ꯍꯥꯏꯗꯅ ꯌꯨꯝ ꯑꯁꯤꯗ ꯃꯪꯒꯨꯝꯂꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯗꯗꯥ ꯏꯆꯦ ꯍꯣꯏꯗ ꯑꯩꯁꯦ ꯀꯞꯇꯨꯅ ꯕꯕꯥꯆꯧꯁꯦ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯤꯅꯣ ꯍꯪꯉꯨꯕꯗ ꯃꯤ ꯀꯅꯥꯝꯇ ꯎꯗ꯭ꯔꯤꯉꯩ ꯕꯕꯥꯆꯧꯁꯦ ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯎ ꯄꯥꯝꯕꯤ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯝꯕꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯕꯕꯥꯆꯧꯅ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯊꯔꯣꯏ ꯊꯣꯡꯕꯒꯤ ꯃꯨꯛꯊ꯭ꯔꯨꯕꯤ ꯃꯅꯥ ꯍꯦꯛꯄ ꯆꯪꯉꯨꯕꯗ ꯑꯩꯁꯨ ꯏꯁꯥꯗ ꯃꯐꯝ ꯑꯗꯨꯗ ꯑꯀꯤꯕ ꯀꯩꯅꯣ ꯌꯥꯝꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯁꯨ ꯚꯥꯞ ꯂꯥꯛꯈꯤ ꯁꯨꯃꯥꯏꯅ ꯕꯕꯥꯆꯧꯅ ꯃꯐꯝ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯒꯗꯕꯒꯤ ꯖꯒꯥꯗꯨ ꯍꯥꯟꯅꯗꯒꯤ ꯂꯥꯏ ꯏꯜꯂꯕꯖꯥꯠꯅꯤ ꯅꯤꯡꯉꯝꯃꯤ꯫ ꯀꯞꯇꯨꯅ ꯗꯗꯥꯒꯩꯒ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯒ ꯇꯧꯔꯒ ꯕꯕꯥꯆꯧꯅ ꯊꯧꯔꯤ ꯌꯥꯜꯂꯝꯕ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯑꯗꯨꯝ ꯈꯨꯗꯛꯇ ꯌꯥꯟꯊꯠꯂꯛꯑꯝꯃꯤ꯫ ꯕꯥꯆꯧꯒꯤ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯕꯕꯥ ꯍꯣꯏꯅ ꯉꯥꯡꯉꯛꯑꯅꯤ ꯍꯥꯏꯗꯅ ꯃꯣꯏꯁꯨ ꯃꯃꯤꯠ ꯃꯅꯥ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯀꯞꯁꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯕꯥꯆꯧꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ ꯅꯨꯃꯤꯠꯇꯣ ꯃꯊꯧ ꯃꯉꯝꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯀꯣꯟꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯀꯥꯟ ꯐꯃꯨꯡꯗ ꯆꯪꯉꯒ ꯌꯥꯝꯅ ꯀꯞꯄꯝꯃꯤ꯫ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗ꯭ꯔꯤꯗꯤ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯊꯕꯛ ꯑꯃ ꯆꯠꯂꯝꯗꯥꯏꯗꯨꯗ ꯕꯥꯆꯧꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯔꯒ ꯑꯩꯉꯣꯟꯗ "ꯆꯂꯥꯝꯕ ꯉꯥꯎꯁꯤꯟꯅꯒꯅꯨꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯌꯨ" ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯗꯅꯤ ꯑꯩꯅ ꯊꯃꯣꯏ ꯀꯥꯏꯔꯤꯁꯤ꯫ ꯕꯕꯥꯁꯨ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯕꯕꯥꯆꯧꯒ ꯃꯥꯒ ꯈꯛ ꯑꯣꯏꯕꯅꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯄꯝꯃꯤ꯫ ꯕꯕꯥꯆꯧꯒꯤ ꯁꯣꯔꯥꯠ ꯁꯣꯟꯗ꯭ꯔꯤꯉꯩ ꯃꯅꯨꯡ ꯑꯁꯤꯗꯁꯨ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫
Numito ako'y nungaita mayam sak sum saringay. Mapanda mi man makong makut samba kungkot may mitabagi mawongda. Ising paibagi makon chop makol matarei. Babaso saksara madu saple pieduga mapanda thoki. Aduga muktumina sakunda sangai. Ako'y naso babada babak kanano. Kanala yung mapanda hangi. Babana so kay sunati sakto saro hayrei. Babana hek sang apaga muka sumapanda. Mi man makong makut samba dung na taurei. Tasing madi madu babasong nalubog tagi karaga. Makong makut hek samba do madugi mawong ni. Handakti ako'y isalinaw subhap loy na tanarami. Haydi taurido mapanda mi layba nati. Madu tamnari ni haibasi. Aduna sakto ako'y su tumin sanaraga ko'y kada sang narami. Aswonggi su babazogi masasing duso. Muso kibada layba yadrabazani. Masano pa ahal aduga yay maduga yu tap tana tagsalaga. Ahingda kida na mo'y si machin ti na hekta lauray. Masigi matung numito su babana nung alamday mami tawrapagi. Matam maduda yahurapagi ako'y yung gimangguanda. Haipet lepaga babasaw ko'y yung rom da haipet hek wantuwaga. Yeng ubada babasaw mitam daw na tawba ahal lama. Babasaw ko'y gimangguandari eduda. Pamaga layramba urai. Babaso madurappada hek kay nuni asidi. Ako'y tasaw wantok na man kreda. Nasidi mo nga manihay dana. Babaso imong damok paraprap sa ngay. Ako'y dadi babana warito tamakti. Ima dadi tambasani. Ima na amuko na ako'y da warito lirakpani. Numituso babaso gimasano pa ahalado na ingon na kauray. Salamba iwa matahanggi. Ibo ako'y di tamnabada hingtumbang amdre. Nuy di kamay na tauriki hangay. Ay so sangling din ako'y di kaso tawde da kumi. Ima da soy ni ima mo imong siyam na tamnaraba mali. Ay ngonda ako'y gidi kamay na tauri hangay. Ima na so mo sum na kumay. Tawra sa numapado na hingningay. Mo'y mayam na utpi ngay biba tawre da na. Hawdig na mong mapado na sikraba nina. Mo'y daw mo utsara sa ni hayray. Babasaw gi sorat haying gumani hayba nga si gumanumesida. Babasaw gi masasing do mo'y si pukatakan narami. Sorat ki puyang saying singado. Mo'y si ama na pangawraroy hayda na kanarami. Babana so imada kay na mo'y na taurisi. Mapagi sorat na haying ni. Aduwa mo'y masin pukatakan narisibo. Masiyay no'y nalitsay mapuro ka luy na kantaluni. Ima na so hehe tauro na mo'y thokpani. Ako'y dagalakay gimina pilang bapuyang dalupama tagalawro no. Dali hay na di masasing si. Kung na sorat loy raga numidang luy na bito ko. Ako'y daw mukon sa lakan ni hayrami. Surato so baba na pasaan ng baloy na putuwaga. Babazok sa hingling ay simpak yam na pamamihay dana. Tanga simpak katawirami. At wala kay gimina sumoy masasing nga duda. Surat ki puyang do pinindihay dana. Babado ay naluy na sinarami. Mo'y di baba na paiki baduda pakat na mawong nga matalayrami. Suraloy bagi numida nga duda di marang. Nung ay ti hayda na pesado baba na ayuk to'y na mo'y da kusin na biragi hayda na. Baba na numito da di piramde. Ado po masasing nga do ang mga muklak. Ang mga muksang agbabada kaya tarage. Pasasing nga do piro hayda na. Mari babagi managtalai. Baba sumaduda sa hangming da may haurabazani. Ado po kanaba pamdi hayda na minang babada piramba. Puyang sayang singa do masano pa ahalado da. Loy na pikige taurami. Maduday mana prapraptoraga. Babada sumnahay. Ngay ko kayo nang natawi do pike hayraga so. Mo'y loy na kauroga mo'y mayam ki mamangda. Ama da loy na sinako mo'y sukhangalo. Ado na tragadi ako da loy nung onsalakta na. O nang birakani ko hayrami. Imagi wapamado da babano sa wakalamamun na kalabamatong. Huway na ido na parani hayda na. Masasing nga do loy na kauraga. Suraswan kibagi ahing ginumita nga do da. Pasasing nga do mo'y da loy na sinarami. Maduna suluay ba na tri mo'y si pasado heklaw kibaga. Tup-tap punasay na ba tawrak padagi. Babana muksang agati na ngang sa iba tawrami. Surat loy kiba numit nini humni subagi do da. Mo'y si makuta pasasing nga do karakara pay naraba nina. Yung daga matalay naramde karay-karay da sa kibanusok hangdi. Mo'y si yung da matalay ramde. Yung do so tong galonde dum sabak-sabak pa agalay rami. Babana sumayaman na layram ba yung ni hayda na. Nung ay tada na tsangaga tong-tungaw singa do. Loy na lonsan birami. Masigi matung nung ninilayraga din numito di imano sandiaya tsang-tsangag pagi. Sumangdaduk tamoy tagi hayda na torak pada. Babasaw higi yung mamang tunga do kanagumba mana. Manung dagi tong hang torak padaw na. Tunga do tamna kiri-kiri hang tori ihay. Ado babasaw higi yung siga ako'y gaso. Adum tangna na layrabani. Sumangso adum samban kadi tangna na layri. Adumay na torak padaw ima sumasada yam nagkiba haybado wayrami. Laidok ka thadringay babasaw gi yung madomda. Mun na lepto na yeng to na lay.
Thong ado adum tamna tamna hangtoraga sabak phangna hangaga lei hai. Yum manung adusu pumam hek mamna lei. Ima so thuna yangna imumda prap sangai. Aduga ise da imana warido tamami. Numito dadasu babaso iso khoy mata yumda halagtri. Imana tamibu warido da ise nasu. Imada imadu di kari uri bazano. Nungsina tauri bazaro hangami. Imana mo karay dagi nungsina thongdo hangba ngamba nati. Yuma se sumi mata leitre do. Moibu karay da sana krabazano. As tandawri da tawdoy si hayrami. Ise na mo ima baba hui laga mapanda thuwaga yengasi. Thura no kire iso hayrami. Adamana ima ga ise ga se kidana koi halakpa ngayrami. Baba so koi halaktringay baba na hana yumda halami. Baba ay halakpaga ima na baba da suwari tamami. Kaino khangre ne sungi yumsibo. Aina numidang wairamgi laiduk thangmi thagi thorakpada. Mamang thonga si tamna mi amana. Hangtorakpada na manungdagi hangtorei. Baba so imana dumna harakpaduda munna tarami. Aduwa ay yengugi haidana thoki. Isega imaga so babagi matungda innarami. Baba na mamang thonga do hangtoga leirambaduda. Ngaksan ge haidana thonga do makhutna lamubaduda. Yung manung aduda baba so leibadawna. Aham haidana lok khurei hai. Baba so maduda khangawde masado tu sungkiba. Wangang dabi thonga do makhutna lamaga ngaksalami. Isega imaga sa sumangda leptuna yengaga lei. Baba na thonga do hek ngaksanbaga mamay hek lei thorakpaga. Amuka so thonga do masa matomda. Tamna kire hangtok saraki. Matawdo da babay may se moy hundiki bada kam thiengki. Baba na so dum khangba ngamami. Kainum ni tawre hai basi. Aduna baba na imada sumna hai. Mama ko jo lekhamdu puro. Salo moy ge yum manung se kari no malaire. Ay sin thung no humtorake yaroi turibo sidi hairami. Madude ma so prapra imung dagi khujo lekhama du laururaga. Mai samkhulaga baba da birami. Ise de ma pandale mo haitana. Baba ga ima ga moide imung adu da kina sangaga. Ka sin thung na khujo lekhama du humtoraki. Madude ise de ma pandale ri ni baba ima na manung da leiri ngai. Mami sami yum manung adu dagi kari no ma thokiba ma. Khoigi ise na uhaurami. Ise so kidana prapra khoigi yum da sangai. Baba ima na so sin thung na khujo lekhama du humtoraga. Thong adu lonsan khibadagi handakte kari so tawrakhide. Akhaso yumda ek halakpaga baba na yamna ngangai. Aduk thenga phong noi yumda mata halaktri du kari gino. Noi so oktaba mi singdugi mataw tamakpa haure haidana seirai. Aina so kona ima da ima baba na yamna saurisi kari gino. Kaidawa yaurage hangubada ima na sumna kumai. Ibunga noi baba sogi yumse monga matawre ne. Adugi napana sauri ne. Ima na laiduk thangwai thagi haidana thubada. Noi baba sogi yumgi mamang thonga si. Tamna masa matomda hangtok sarai. Aduga noi baba ga igana kanage mukhuigi imungdo. Khujo lekham sin thungna loina humturi ni haidai. Tasengna imana hariba wadu tabada isu isa si. Ki gano haibasi yaramde. Isa itumna tu si tamna songai. Asum tawdana baba sogi masa singdu matam kuina sangna yumda halu udraba matong. Moise sorat ki puyang pasa kharadu loibadagi. Moise yumda muk hanarai. Tawdabo moina kuina yum thadokuna salurabanina. Imung adu lai inba haurai. Moise tumbada mangaknaba madi baba songna. Masa singado ahingda sum kauthorakpa. Akiba mong mataw si tawrai. Baba imada sumoyna sumna po hairai. Akoide kire yum masida leiba ngamaroy. Yum masinoy sangawro akoide salage po hairai. Maduda baba imana moida sumna hai. Kaidawa yum se thadoga noidi chatoiba. Na yum ni ngamnaga layo. No yum se thadoga chatkiba mata yaroi hairami. Panamado izeraga sumoy se yum maduda kaya leiramde. Moy thokpa loina sanarami. Asomdana akoida oina tamna dasa taba haurai. Nungtigi so yum maduda sangaga yenguwa sungamdabanina. Imung ado sukimatik tamnaba haurai. Yum ado mi kanasu leitragasu. Papasogi thawai mireladuna. Yum ado sangbagi mawongda tawrai. Ahingsiso akoidi tumma kinarami. Yum manung aduda ado mi ama leibadawna. Kongkang kaigumba mong mataw amadum tawrami. Sumang pautubasina dum mami sami. Papasogi thawai mirensi. Adayda putpat adum salaga leiba thengnarami. Imana so dumaina sum toina thengnarakpadagi. Masado aki khang tawduna narakpadagi. Maiba kauraga layingami. Maiba duna phaw akoida sumna hairai. Asigi yum asida ai phaw ubada tu songi. Ado ahal adugi mathwai mamido yum asida sangduna leire. Asi hana tanthokidaba yaroi. Yum asiso mi mata leitrisibu kamaina tawribazano hangai. Maduda babana so sengna dum hai. Oza maiba leikidaba igi iyamba duna pooma masa sengna do. Awokpa mata yaude.
ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯑꯃꯠꯇ ꯂꯩꯌꯨ ꯌꯥꯗꯦ, ꯃꯣꯏ ꯊꯣꯛꯄ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅꯁꯨ ꯏꯍꯦ ꯀꯔꯝꯕ ꯃꯆꯥ ꯃꯁꯨꯁꯤꯡꯅꯣꯅꯦ ꯑꯗꯨꯕꯨ? ꯑꯗꯨ ꯐꯔꯦ, ꯂꯥꯏ ꯑꯃꯗꯤ ꯈꯨꯔꯝ ꯊꯣꯛꯇꯕ ꯌꯥꯔꯣꯏꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯟꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯩꯗꯤ ꯀꯌꯥꯗꯤ ꯌꯨꯝ ꯑꯗꯨ ꯇꯝꯅꯔꯝꯕꯁꯤꯡ ꯑꯗꯨ ꯐꯈꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯆꯧꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯃꯄꯥꯗꯩ ꯃꯄꯥꯗꯨꯗꯤ ꯑꯗꯨꯝ ꯇꯝꯅꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯇ꯭ꯔꯒꯁꯨ ꯑꯗꯩ ꯃꯄꯥꯗꯨ ꯅꯨꯡꯁꯤꯠ ꯁꯤꯠꯄꯒꯤ ꯃꯑꯣꯡꯗ ꯎꯅꯥ ꯋꯥꯅꯥ ꯍꯥꯏ ꯅꯣꯝꯕ ꯇꯧꯕ, ꯀꯩꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯑꯩꯁꯦ ꯌꯨꯝꯗ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯄ ꯅꯨꯃꯤꯠꯅꯤ꯫ ꯑꯩꯁꯦ ꯊꯣꯡꯒꯥꯟꯗꯒꯤ ꯌꯨꯝꯂꯣꯝꯗ ꯁꯨꯝ ꯆꯪꯉꯛꯄꯁꯤꯗ ꯕꯕꯥꯆꯧꯅ ꯊꯧꯔꯤ ꯌꯥꯟꯈꯤꯕ ꯃꯐꯝ ꯑꯗꯨ ꯑꯗꯨꯝ ꯏꯉꯥꯟ ꯉꯥꯟꯅ ꯎꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯗꯥꯏꯋꯥꯏꯗꯒꯤ ꯃꯨꯁꯨꯛ ꯃꯨꯕ ꯑꯃ ꯂꯦꯞꯄꯒ ꯑꯗꯥꯏꯗ ꯁꯨꯝ ꯍꯪꯒꯗꯅ ꯆꯠꯄꯁꯦ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯣꯝꯗꯒꯤ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯀꯧꯔꯛꯄ ꯑꯃꯁꯨ ꯇꯥꯔꯝꯃꯤ꯫ ꯕꯕꯥꯅ ꯑꯩ ꯀꯧꯔꯛꯄ ꯑꯗꯨꯃꯥꯏꯅꯅꯤ꯫ ꯑꯩꯁꯨ ꯕꯕꯥꯔꯅꯦ ꯍꯥꯏꯗꯅ ꯌꯥꯝꯅ ꯅꯛꯅꯗꯤ ꯆꯪꯁꯜꯂꯨꯗꯦ꯫ ꯃꯅꯥꯛ ꯑꯗꯥꯏꯗ ꯁꯨꯝ ꯆꯪꯁꯜꯂꯒ ꯌꯦꯡꯉꯨꯕꯗ ꯑꯩꯒꯤ ꯇꯨꯡꯗ ꯃꯤ ꯑꯃ ꯁꯠ ꯂꯥꯎꯅ ꯂꯦꯞꯄꯝꯃꯒ ꯆꯠꯈꯤꯕꯗꯧꯅ ꯁꯥꯎꯝ ꯑꯃ ꯏꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯤꯗꯅ ꯌꯨꯝ ꯃꯅꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯏ꯫ ꯋꯥꯔꯤꯗꯣ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗ ꯑꯗꯣꯝ ꯃꯥꯏꯀꯩꯗ ꯌꯦꯡꯉꯨꯅꯨ, ꯑꯁꯣꯝꯁꯦ ꯁꯝꯕꯜꯂ ꯀꯩꯅꯣꯝꯃ ꯈꯥꯖꯤꯜꯂꯒꯦ ꯍꯥꯏꯔꯛꯏ꯫ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯣ ꯕꯕꯥꯅ ꯁꯝꯕꯟ ꯈꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤ ꯑꯃꯠꯇ ꯆꯪꯗꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯟ ꯍꯣꯔꯦ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫